Maruiba Pau, Manipuri Lol Chokhanaba School College Amadi University ki thak phawba subject amadi reference text pumba Manipuri Lol asida phangan gadabani haina mahiroi singna khongjang changsin khre. Amadi World Disabled Day 2025 ki thoram Manipur da su pangthokna khre. Kurumchari ISTV Pau miyeng tabiri bisingbu taram nokchari hauji Pau santhong pijari. Manipuri Lol Chokhanaba School College amadi University ki thak phawba subject amadi reference text pumba Manipuri Lol asida phangan gadabani tungi mirol gi dama constitution gi nipan suba sirlulda challaba lol asi namsinnaba muthatnaba honabiganu haina ngasi Porompata laiba Sacred Heart Higher Secondary School gi mahiroi singna tongan ba placard sing paiduna lambi da thoktuna khongjang changsin khre. Khongjang aduda Manipuri Lol namsinduna thambayaroi mahai loisang sing hingat halu nipan suba schedule da challaba Manipuri Lol ase muthatnaba honabiganu school college amadi university ki thakta lairiba textbook amadi reference book sing Manipuri Lol da phangan gadabani haiba kholau kaya lauke. Manipuri Students Federation MSF ki Joint Secretary Waris Akramna Manipuri Lol da mahi tamhan gadabani haiba MSF na changslak liba khongjang gi saruk am oina ngasi Sacred Heart Higher Secondary School gi mahiroi singna khongjang asi changsin bani Manipur gi Governor dasu megi tang taraga nithoi da memorandum ama pisin khre karigumba laingak na MSF na taliba demand asi phangandrabadi makha taba khongjang kaya changsin gani haiki. Hokiba 2025 ki May tang taragani thoida Honorable Governor Ekebala da khoi memorandum bisan bisul laite dubu masi fawe thabo non thok laite karigumba athuba matam da khoi gi mari lainaba authority singna thabo non thok tab taragadi Manipuri Student Federation MSF amadi masiga khalon manana chamin dariba khoi lup sing amadi Manipur miyam godona khoi akan khongyang changsin jagani MSF na changsin jariba khongjang asibo Manipur miyamna support tobiyo donena Manipuri law asibo kanmada khoi puna amatona thotang lomina se haina Manipuri Student Federation MSF ki maikai degi non singjari. Fostering Disabilities Inclusive Societies for Advancing Social Progress haiba thimda International Day of Persons with Disabilities ki thoram konung mamangda laiba City Convention da pangthokre. Department of Social Welfare Government of Manipur na sinduna pangthokhiba thoram aduda Chief Secretary Dr. Punit Kumar Goyal, Social Welfare ki Secretary Robert Khetrimayum, State Commissioner for Persons with Disabilities Waikhom Birahari, Social Welfare ki Director Anna Arambam amadi lamdamas da lairiba person with disabilities mayamna su sarugyaki thoram adu tagel da laiba government ideal blind school gi mahiroi singna sayo isai saktuna haudokibaga loinana meritorious sports person singda ikai khumna basu utkibaga loinana tricycle singsu yanthoki. Chief Secretary Dr. Punit Kumar Goyal na person with disabilities singna tauba ngamba kaya ama lairi ngasi lamdamasigi person with disabilities singna sana khotnabagi lam amadi atai hiram kaya da mingchat kaya purak pangamle ngasi person with disability gi angang sing asina makhoi gi ojana takpi tambiriba jagoi isai kaya atopa normal mioi singna saba jagoi amagum saba ngamba sei thagatle person with disability sing asi ekoi na pungning thogat piba mathau tai Aikoigi state asibu chawkhat lamjelda loinana mangda changsinab honabada lamdamasigi person with disability singi achauba thodang lai phongdokhi. If one or two organs we are deficient, that should not discourage us for achieving higher goals in life. With these words, only I would say that every year we celebrate in Goa International Year of Disabled, and that gives a very good exposure to our friends, our PWDs. So my request is to the department that we should participate every year. It is held somewhere in the month of October. So Manipur should participate in that event. We should show our state, our talent of our persons with special abilities. Fourth International Day of Person with Disabilities 2025 ki thoram Department of Physical Medicine Rehabilitation RIMS na sinduna Department asigi arena da pangthokre
थौरम अदुदा रिम्स के डायरेक्टर प्रोफेसर जी सुनील कुमार शर्मा, रिम्स के मेडिकल सुपरिटेंडेंट प्रोफेसर एन संजीव अमदी पीएमआर की हेड प्रोफेसर नीलचंद्रना मरुएबा मियोइसिंग ओइना सरुक याके। थौरम अदुदा व्हीलचेयर फेंसिंग सानारोय मोहम्मद रियाज सागर अमदी दौल मेकर सोइबम बिरला नेशनल अचीवर अनीदा अचंब खुदोल पोट पीदुना इकाई खुमनबोटके। थौरम मरी लेना प्रोफेसर सुनील कुमार ngasi pangthokliba thoram asina malem gi miyamda person with disability singbu ikai khumnaba amade dignified and pulling life phanghanna hotnaba haiba wafam nawhona naningsing hale kunai ama mangjil thab haibasi mipung khudingna saruk yaraba matamda oithokpa ngamgani maramaduna aikhoigi kunai asigi hiram khudingmakta mangjil thariba person with disability sing asi aikoina ikai khumnapam thoi haikibaga loinana rems hospital da layingba lakpa matamda layingba khaknatana makhoi singbu encourage tawba amadi minungsi utliba hospital asigi doctor nurse technician staff therapist na chingba sing asibu mahakna thagatpa phongdokhi. How we are going to include our friends and families from disability will be very important. As an institution, RIMS must continue strengthening accessibility in our facilities, expanding rehabilitation services, improving assistive technology, support, and building stronger linkage with government and community organizations. We have demanded a creation of about 20 physiotherapist posts, which should be helped to establish a full-fledged physiotherapy department, and even we can go not only for the treatment purpose but for opening physiotherapy institution as a part of this important institution. Person with disabled singnasu malem da aikoi bu saktak pagal loinana aikoi na tawbang amdaba thabak amadi hiram kaya da makoi na mangjil thaba yauna UPSC exam phawba crack tawbang amle makoi bu hiram amatada hanthana khanbi ba tawbigan haina DC Bisnupur puja elangbam na haikre waphamasi International Day of Persons with Disabilities ki thoram Bisnupur district ki manungda leiriba person with disability singna saruk yaduna Bisnupur da pangthoki ba thoram aduda DC Bisnupur Puja Elangbamna haikibane. District Social Welfare Office Bisnupurna District Disability Rehabilitation Center Bisnupur, Manipur Guidance Center Imphal and Society for Empowerment of the Disabled Moiranga Punna Kusam Naduna Kiambaning Sing Sanglan Bisnupur the Pangthokiba Thoram Aduda CM of Bisnupur Dr. Laishram Rai Chandra Amade Nikita Thangjam District Social Welfare Officer Bisnupur Su Saruk Yakibaka Loinana Person with Disability Singna Haizaba Makal Makakayagi Program Su Urkibaka Loinana PWD Singda Kudol Pot Kaya Su Kushinake DC Bisnupur Puja Elangbam na Makataraduna Person with Disability Singna Sana Khona Bayawna Hiram Kayada Mangjil Thaduna Manipur Amadi India Bu Malem the Saktak Pangamle Himinari by Koi Kudimak Anem Awang Amadi Laire Inakun Bakaidana Punna Amana Amagi Mateng Pangnaduna Hingmina Bahaiba Sidagi Hen Belaite Ngasi Kunai Sida Miamga Miman Nadre Haiduna Loshinduna Tambagi Mahota Makoi the Yauzeri Bahai Singba Amadi Makoi potential Singbu Malem gi Miam the Kanganduna Ekoi Kuding Make Lan Oiminanaba Punna Hotna Minase Masida Miam Amadi Mapamama Oibisinasu Mateng Pangbi Haiki. Persons of disability oirakasu magi phasana support piriba family magi caregivers magi guardians singna phasana hotabiba aduga school ki principal faculty teachers yamda phasana help tawbiraga phasana guide tawbiragati persons of disabilities na magi thakku yam wange mathang oirakpada mogi obstacles se remove tawnaba overcome tawnaba koi mayamgi loinamaki daitani na su khanjai na koi persons of disabilities se anything any scheme or program lakpada amuk hena moida priority pibinaba hena focus tawbinaba aduga yamna line with access tawba yaba opportunities myam se line tawhansi CM of Bisnupur Dr. Laishram Rai Chandrana Person with Disabilities Singitamak Department Singna Piriba Kanaba Amade Darkar Oiba Kudimak Lemna Pangale Amade Makatana Su Pangana Honari Basida Mama Mapa Oiba Singna Matam Chana Mari Lenaba Department Sing the Kangan Biu Amade Makoigi Kanaba Singbu Mapung Pana Panganduna Aikoi Kudimak Jab Manana Hingminasi Haina Makatake
ZEO Zone 1 DPO Samagra Shiksha Imphal West na sinduna International Day of Person with Disability ki thauram ngasi SCRT Lamphel Park ki multipurpose hall da supang thokre Fostering Disability Inclusive Societies for Advancing Social Progress haiba thim gi makada Capacity Building Program gi saruk ama oina pangthok pathoram aduda Yumnam Hemchandra Journal Education Officer ZEO Zone 1 DPO Samagra Shiksha Mini Shinam Deputy Inspector of Schools ZEO Zone 1 Khumukcham Anil Kumar Deputy Inspector of Schools ZEO Zone 1 Lamabam Sangita Principal Praja Higher Secondary School na marueba miyosing oina sarukya kibaga loinana differently able oiraba angang singi tongan ba school gi oja sing loinana mama mapa singsu sarukya ki Thorongga mari leinana Yumnam Hemchandra Journal Education Officer ZEO Zone 1 DPO Samagra Shikshana differently able oiraba angang singbo matam pumna makta sogat pigadabani loinana hanthaba mityang yeng biroidabani makoibu normal oiba angang singa manana pokhona bada oja sing angamba thakta khona gadabani intervention of inclusive education for disabled IED Imphal West ki makhada pangthoki bathoram adugi saruk am oina star level inclusive sports meet da medal fanglaba mahiroi mangada su achamba khudol piduna pungning thogat kibaga loinana cultural program sing su utki International Day of Person with Disability ki thoram chinga makhada laiba All Manipur Disabled and Handicapped Persons Development Agency ki Secretary Khetri Padma gi yumda pangthokre thoram aduda Classic Group of Hotel ki General Manager Salam Sachidananda All Manipur Students Guardians Organization ki Secretary S Sumati amadi Manipur College ki Physics Department ki Dr Santajit Oinam namarueba miyosing oina sarukya ki Lisingani taraga teretagi tha khuding ki leptana piduna lakpa pension gi senpham mioi chamaga tarada yanthoke thoram aduga mari leinana Santajit oinamna disabled singna hanthana masana masabu khanjaroidabani disabled oiba mioi kaya disabled oidaba singna tauba ngamdaba thabak tawre maramaduna disabled singna pungning wakhal sonthaningai oide haike Disabled singna karigumba kininga amta leite akhoi without fear akoina ibam ta yaudana akoina changsilagadi akoi gi limitation lairoi ai disabled oiramina ai disidagi na tawba yadi haiba adugumba thabak amata adugumba dura tungda thammamaga akoina tawba yaba thabak khudimok success oini haina khalaga changsilaga kibam ta yaudana changsilaga khudimok chi mai pakpa labida akoi khudimok oibang ngangani haiba si jumana phajana thambiram wakamchi aduna sumaina disabled singna tawrakpa aduna matung daba thabak tasu akoina karino government gi kari natraga so khoi personal digi amada madagi kai gumba ngambo raga su matang chana dum haibira aga ai matang chana dum mayangi dum seba toba ojage Singzamai Chinga Mathak Taleba Relief Center for the Welfare of Differently Able Persons Manipurna Sinduna District Kayada Lairiba Person with Disabilities da Kudol Pot Pituna Made Atum How Kaya Chaminaduna International Day of Person with Disabilities ki thoram pangthokre Relief Center ki Chief Functionary Moirang Tham Premier na Luchingduna pangthoki thoram maduda Mapung Waina Relief Center na Sakhanglaba Kaksing District ki Langmaidong Imphal East District ki Ayang Pali Bangalairak Imphal West District ke Khagempali Awang Poshangbam Lamsang Tera Bazar na chingba mafam kayada lairiba PWD singi mayum da chatuna khudol pot oina blanket amadi atum ahaw kaya piduna thoram adu pangthoki loinana handakta relief camp na paikhat liba thabak thoram kayada sakhang biduna relief center ge frontliners singda mateng oina na ba National Trust Scheme gi makhada Nirmaya Health Insurance na pirakhiba health card kaya sukhusnaki thoram aduda Relief Center ge Media Advisor Nimol Ningombam Women and Child Welfare Officer PH Victoria Program Consultant CH Devkumar CFMP Chandan na chingba thomi kaya na sarugyaki International Day of Person with Disabilities PWD Gamari Lainana PWD Miwai Ahum Yauna Voluntary Blood Donation Camp Ama Khabai Soida Leba Babina Blood Center the Pangthokre Fostering Disability Inclusive Societies for Advancing Social Progress Haiba Thimda State Blood Transfusion Council Manipur
HDFC Bank Manipur amadi Babina Blood Center ge miteng makada Life Savers Manipur HD Foundation Lamdeng Apunban Harol Lamdeng RDO Nursing College amadi Sports Association for Visually Impaired Pangthokkiba Blood Donation Camp aduda mioi kun henbana EPK Banbay abadi Kurai Sarjor Lekai dagi Visually Impaired Oirabi El Surbalana Yankai Nipalak Suba Oina EP ba aduda Sarkyake Taurunga Mari Lainana Savigi Secretary KH Premjitna EP bagi Tauram Lisang Chitna Chahigi Calendar Program Oina Pangthokpani EP bagi Maramasi Manipurda Lairiba Igi Awatpa Sisu Menkatpa Loinana Kap liba miyoi singi marakta su PWD gi miyoi sing yaurakpana maram oiraga makhoi gi damak kathokpaga loina na thoramasi pangthokpani haiki Tuan ba organization single loina na ngasi ekoina lisang china ekoi chai ki calendar oina ekoi pangthok khirpa ekoi International Day of Persons with Disability gi ekoi blood donation camp koi chai goding pangthok chari motugi sar oma oina handak chahi 2025 ki oina afam chita babna blood center sida koi pangthok chabani hariba ekoina pangthok chabagi maram se Manipur da lairiba igi award pasisu menkhatpa aduga ngasidi ekoi gi toan ba igi kapaga punsi hingliba miyoi singchu ngasidi ekoi gi PWD possibly disability gi category just select pagalona na bakho gi damuk tu koi dedicate tong boina asum leba blood donation ke masi ekon lisang china pangthok chapani adu makhata na koi pangthok chegini haiba batni thamjari Handicap Development Foundation Manipur Babina Hospital amadi Advocate Laisang Tham Rosmani Memorial Trust Kapunna Sinduna International Day of Person with Disabilities Day Thoram ngasi Shajiwada Leba Babina Hospital gi auditorium da pangthokre Thoramadуда Babina Group of Companies ki Managing Director cum Chairman Dr. T.H. Davali Editors Guild Manipur ki President Khogendra Khomdram Patron Member ALR Memorial Trust amadi National and International Award Indira Oinam, HD Foundation Manipuri Chairman Dr. Sapam Jasobandana Atoiba Mithung Singh Oike. Tauronga Mari Lainana Laikidraba Advocate Laisang Them Rosmani gi photo da Hailai Katuna Amade Minute Ama Tumina Leptuna Ikai Kumna Budke. Tungda Disability Oiraba Angang Singna Makoi ki Oiba Haitoi Sing Toiba Sing Sumiam the Utke Amade Tungda Meritorious Award Sing Suyan Toke. Handicap Foundation Manipuri Chairman Dr. Sapam Jasowantana Malem gi oina hanadi disabled oiraba miyoi singbu kunai asidagi intoktuna thambagi wakalon leiramba sing adu haujikti human right model da lakpa hore haujikti malem gi oina disabled singbu yokhatuna kunai asi chawkhat khongthangda hen khumang gyangna Jangsinaba lambi da lakpa hore haibasti ngasi gi thorum asina takle Bekshit Bharat puraknaba superpower amade develop country oina ba honabada disabled person sing yaudana mai pak pangamloi disabled sing yaurba matamda developed country oibangam gani haiki Disability sing su moina mapung phana hiram khudimakta makoina saru yarba matamda Bixit Bharat puoro superpower puoro developed country puoro loinamak oithokani ado makoi yaudana di oithoi haiba message sima ngasi thorom sina pire haibasi akoi punna khunai sida laiminare bai richa khudimang ngasi dagi koi pungning wakhan hongminaraga nama soida soiba singda hana yengbiram ba dugumba negative attitude singdo ngasi gi mikup sidagi lauthokminaraga akoi makoi bu pungning thogan minadana makoi bu khunai si kana ba misak amam oinana ba makoi da achumba mayamna yengnariba mi amani haibada haiba miyeng si nattaba topa amta yengbirano haiba message ai thamjani Journal Education Office Zone 3 Thaubalgi Makada Inclusive Education Ge Section Susinduna International Day of Persons with Disability ki thoram ngasi Journal Office asigi auditorium da pangthokre Fostering Disability Inclusive Societies for Advancing Social Progress Haiba Thim da pangthokiba thoram aduda ZEO Zone 3 ki AI Schools Brojen Tekjam Girls High School Tekjam ki Headmaster Mutum Tombi Macha amadi ZEO Zone 3 ki DI of Schools Asem Revika Susargyake
Moijing UPS ta class 5 ta tamlibi visual empowerment angang leibak leina thoram asigi sayo isei ama khudol tamduna hawdokhiba thoram aduda tongan tongan ba school dagi CWSN mahiroi singna magi haijaba jagoi seina chingba utki amade angang taraga marida CWSN gi certificate yanthoki angang amada H and appliance oina wheelchair ama pk Thaudam projena differently able angang sing asi aikoina minungsi yauna loina bigadabani DI of schools Arabicana aikoina mi amagi value adu khangna differently able children singbu nungsina pungning thogat piduna apaba mi ama ohenbada mateng tawbigadabani haiki differently able kai di hena nungai gadam ni nai ni wa hai se ai di masi chai su sing da masi mama mapa oi ba ai khoina asum ba ai khoina ni ba pot se asi kana ma ta na puni mana de adu na masi mama yam sing se ba khanga ga world health organization na masi ko pot se ngami ngai se author ni lo ni District Social Welfare Officer Jiribam Amadi District Project Officer Samagra Shiksha Jiribam ka khusham natuna Achievement of Rising Maiden ARM na sinduna International Day of Persons with Disabilities ki thoram pangthokre Jiribam District ki Lakhipur da leiba ICT campus ta pangthoki be thoram aduda Deputy Commissioner Jiribam Krishna Kumar SP Jiribam Prakhar Pande Amadi Additional Deputy Commissioner TH Manaranjan na sarugyakhi Differently able oraba angang singna tongan ba isei jagoi amade saireng na chingba sing pangthoki loinana BWDs angang singda kudol pot chingsu khushinaki Thoronga mari leinana DCG Bam Krishna Kumar na tongan ba department kaya da leidba scheme singi khudong chaba lobiyu matam gi awareness kaya pangthokpana mai pakpagi lambi porkani Hanadagi Lairaba ing chikpa santi leba lamdam oiduna lakliba adugumna makha tanasu district asibu santi leina thamina shi haiki I would request to managing committee of this ICD, especially for the children, those who are studying in class 10th and 12th, in coordination with the education department, career counseling program आप लोग इनके लिए organize करिए, so that they should have a clear vision कि 10th और 12th के बाद इनको करना क्या है. बहुत बार ऐसा होता है कि जब तक बच्चे प्राइमरी या हायर सेकेंडरी स्कूल पर जाते हैं उनके पास कोई क्लैरिटी नहीं होती कि आगे उनको करना क्या है, किस डायरेक्शन में उनको अपना एजुकेशन परस्यू करना है, किस डायरेक्शन में करियर उनको परस्यू करना है. दिस इज वन ऑफ द वेरी इंपॉर्टेंट फैक्टर एंड स्टेप इफ इट कुड बी टेकन बाय द ऑल द कंसर्न इंस्टीट्यूट एंड द ऑर्गेनाइजेशन. District Administration Kangpokpiga District Social Welfare Office ka khushamna sinduna International Day of Person with Disabilities ki thoram Fostering Disability Inclusive Society for Advancing Social Progress haiba thimda Deputy Commissioner Office ki Conference Hall da ngasi pangthokre thoram aduda Lamlinlal Simte SC2DC SDO Champhai in charge District Social Welfare SDOS, CMO, ICDS officials, DLOs, PWD family members singna sarugyaki. Tharongi sarugama oina district administration na district social welfare office ka khusham naduna blanket amadi nongwada changdaba yatraba polam sing differently able oiraba mioi tarada khushinaki. NCC Group Headquarter Impal ki meeting makhada 14th Manipur Battalion NCC na sinduna NCC Festival 2025 amade numit tare ni chupna chatharpa Combined Annual Training Camp loishin bagi thoram Manipur University campus ta pangthokre ngasi pangthokiba festival aduda Manipur da leiba tongan ba school amati college sing mairoi singna jagoi sei amade drama na chingba utke thoram aduda Manipur University ki Vice Chancellor Professor N Lokendra amade Army ki makok thongba officer kaya sarukyake thoronga mari leinana 14th Manipur Battalion NCC ki officiating commanding officer Major Bigyan Chandra Rajkumar na pangthokliba festival asida sarukyariba cadet singna magi oiba culture amade religion leirabasu unity amade discipline haiba motoda amata oina punsinduna makhoida leijaba talent sing uthokpagi khudong chaba piba camni haiki ngasi akoina Manipur University da pangthok jariba festival se koi National Cadet Corps Festival
2025 ni masidai akoina NCC battalion leiriba Imphal Manipur sida leiriba mayambu pulap punjalaga angang sing goiba talent cultural moigi unique qualities sing showcase toba platform common platform amda adu uchaba festival amani masina taibadi kaino harba NCC sida akoina NCC motto oiba unity and discipline haibase kangluk khudimak firup khudimak angang khudimak pulap platform amada moi gi religion culture sing do united oiraga showcase tawjabadu akoina pangthok jabani Kairao Makting Sabalekai da Kripa Society Imphal East Amade Kairao Makting Youth Club KMYC na Manipur State Edge Control Society Max Kakusham Natuna Integrated Health Camp ama pangthokre Hairiba camp aduda nupa nupi amade angang sing yauna mioi chahum henbana sarkyake camp aduda lemna hidak langthak sing supiki Imphal East ki manung channa leiriba Laitan Pokpi Maning Uyok Chingda Kuki Singna Lambi Semjilakpa Aduga Mari Leinana Imai Ben Singna Hokiba November Kunga Mapandaki Chatharakpa Wakat Mifam Adu Ngasisu Lepa Laitana Chathari Loinana Kukina Laitan Pokpi Maitei gi Lam Phautuna Lambi Semjinba Adu Lepkadabani Haiba Pandam Phangdriba Phauba Changsin Khigani Haina Imai Ben Singna Phongdorakli Jairab Loisangi Pamnaiba Singh Amasung Angom Ningthau Rosoras Manina Sarkyatuna Kumchat Lon Phongbagi Thoram Jairab Loisang da Pangthokre Wangang Kiba Singna Kumchat Lon Lairik Ashina Kumchat Lon Machat Lon Thaban Lon na Chingba Kayagi Maramda Kanaba Piragane Phongthokhi Democratic Students Alliance of Manipur Desamna Lamdam Asida Aphaba Mating Leiba Mahi Masingi Kanglon Quality Education Amalehan Nanaba Changsilak Pakhongjangi Manung Chana Thoidok Hendokna Masagi Thaudang Khangna Kathokpa Amagaloina na Takpi Tambibagi Lamda Thaudang Lauriba Oja Singbu Ikai Khumnaba Uchaba Oina Pijaba Chingu Maichau Khongnang Thaba Khonga Lisingani Kungataruk Chinga Makha Khonga Award Chahi Asigisu Loop Asigi Kungamari Suba Mapok Kumon January Ahum Lisingani Kungatarukta Kushinargani Award Asigi Damak Lamdamasi the Lady Bat Toidok Hendok Nakatok Pagaloinana Mahiro Singbu Takpi Tambiriba Oza Singna Marilena Ba ZEO School Adupu Koliba Laikai Natraga Kungi Club Maira Paibe Association Amade Headmaster Singi Recommendation Singaloinana Oza Singi Biodata December Kun Lisingani Kungamanga Paupugi Manungda Desam Head Office da Pishin Biraknaba Kangalagli Hena akupa marol gidama makhagi number asida pau phaubirakna basu hairakli Hausi pau gi marthana tembre pre amatang pijari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada! Give him a key, you know. As a become more. See, you say, next time, the next section, the Laxilla comes over in it. Dada lang say, Juhar Habagam the Kiderbo. Ashumna, Mayamda, Machelbo, Napshan, Lugum, Masigi, Yumashibu, Asuyan on top of the Batagi, Extic TMT, not Shelly. Extic TMT is all having not top of the same money. The Zerman technology, Navana, concrete the top of the Navamatanda, the Bamble Amukana, Angle, Extic TMT, strength is in the way. Honglag Libapun Sigi Lambisida, Areba Zabaya Bamakai Sashinari. Adon Hidak Langta Kayama Sada Bayarakte, Sashi Libasingduna Adomgi Liberda, Kayam Sokali Kambibra. Libarnabu Soklaba, Saning Tangning Powdaba, Nungaitaba, Konghamba Nungairataba Amadi Kuchu Kumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Brakimatungda Mukana Taram Nokcheri, Makataba Pauda, TSC Headquarter 131 Battalion BSF na Sintuna Pre-Medical Camp Amade Hidak Lanthak Yantokpagi Thoram Ama Civic Action Program ki Makada Village Makhan Manipur Pangthokre Thoram Aduda SHKS Notial Commandant 131 Battalion BSF SH Pran Kumar Commandant Medical SHQ BSF Koirengai Dr. K Ningthon Khomcha MO PHC Mapo Dr. S. Imochana Chingbana Sarugyaki.
Village President, Council Members sing amadi khunja chani kuntraga manga henbana kem aduki khudong chapa phangki. Cycling for Manipur Peace Cyber Thimda ing tapagi paujel puduna Delhi ki Kutub Minar dagi Manipur tamna cycle da khongsal lakiba transgender social activist Malem Thongam ngasi Guwahati ki Manipur Bhavan da thungkre mahakna Guwahati ki Ulubari da leba Manipur Bhavan da thungringai mangwinana Manipuri University Athletic Club ki thau buroi sing amade Manipuri University Merapaibi Women's Association gi masing yamlaba imaibel sing amade club ki naha kayana mahakpu taramna okay Manipuri Saita Parishad Assam Kamrup District Committee ki senior leaders sing nasu taramna okhi haire Malem Thongam na khongchat asi mai pak pa khongchat ama oina pagidamak Assam ki tongan ma mafam sing da choina takraba ireja sing nasu pangba yaba mateng sing pangbiu makhatana kangpopi phauduna chatpagi phirep hongba leiroi miyamna mateng pangbiu haiki Kuntramari Suba Battalion CRPF na Civic Action Program ki manung channa Koi 34 Battalion CRPF Wangoi Police Station da tongan ma mafam singda leiba IDP singda masagi senthok leina ba polam kaya yen thokre polam yen thokpagi thoram da 34 Battalion CRPF ki commandant Prakrayat Kharmujai Mayang Impal ki PS ki SDPO Tayanjam Clinton Wangoi amasung Mayang Impal ki Municipality Council ki Councillor sing amadi CRPF ki atay makok thongba officer sing su sarugyaki Samuro Government High School Thabaleima High School Iram Sipai amasung Prabhapati College Mayang Impal da hangliba relief camp sing da leiba IDP sing da computer set sewing machine amasung Yumjau Lairembi Betra Samusang Urokhong Iram Sipai Wangoi amade Mayang Impal da leiba self-help group kharadasu wooden weaving machine amadi spinning machine na chingba polam sing suyen thoki Lions and Leo Club of Oinam Apunba Merapai Belo Public Hall Management Committee Oinam Amadi Maryland Foundation ka puna kusham naduna nomagi oiba lemna ya amadi midlying bagi thoram ama Ushak Khangtabi Oinam Community Hall dangasi pangthokre thoram aduda Maryland Foundation ki maike dagi lakpa specialist Dr. Singna Oinam khulgi midnaba mioi chamaga ani amadi ya naba mioi kumbura kani thoida lemna laing bagaloinana mathau tabahida sing sulem na piki min nungai taba mioi singda ahongba mamalda anok sing su phanganki Dr. Thingbai Jam Swaran Kumar na Lions Club of Oinam na Oinam khulgi miyam gi awa ana kokna ba thabakaya paikhat pagi saruk ama oina ngasi gi thoromasi pangthokpani loinana mathang chahi lisingani kunga taruk horakpadasu mafam asimaktada mega health camp amasu pangthokani haiki Mitta nataba kogi dental ki su ya ta ki urak pa ya ba tholak pa ya ba kogi section hauda ba dagi kogi leina tina chati da ba cancer na singba ma cancer na singma ya ma tholak pa ya ba sing si leiba dagi inam da leiba miyoi sing ase amtang ka sugumba free dental camp sima ani se punna simina si haina hajaru ba dagi free medical camp sinja bani kogi sai khudingi tha tai thagi manungda tongan ba sugumba bajagi damakta kanara ba Kem mayama koi leptana chum chathara pasing manungda asigi sungluba free camp sing asisu amani haidana aina yamba thamjari Lakpada marueba pau amukana pijari Manipuri Law Chokhanaba School College amadi University ki thak phawba subject amadi reference text pumba Manipuri Law asida phangan gadabani haina mairoi singna khongjang changsin kre Amadi World Disabled Day 2025 ki thoram Manipur da suba pung khara da pangthok na kre Hauji ki oina di ISTV na pijaba pau matang asal hojare meng tabi basing mom kana